Tantha film की Chayetnaba Yasinnakhre Haiba Paodu Sanaleibak mari Leinade. Social media platform da Tantha film की Chayetnaba Yasinnakhre Haiba headline की makha da phongkiba Paodu Sanaleibak paukse ka karigumba hiram amata da mari Leinade. Paodu print oina su phongjakhide aduga aikhoi ki official website su thagachakhide. Social media da thagalagliba Paodu da SNS napsilaglibadu kanagumba kharana atamna paukse asigi kai khumna bamangana na patawramba yai. Matung tarakpadadi paukse asigi ayaba yaudana news cutting sing social media da thagat pirakano thagat pirakpa targadi logi mateng logane editor Pravis sanamgi misi UN Human Rights Council Geneva gi General Debate puthokre haukiba chahi 2017 gi September 8 da masagi chahi kungani thoirom tamak ngai diba Imphal gi uripok achom laikai dage Mahiroi Pravis sanam apokpa chanam Jugendro Singh kauba ama Uttar Pradesh ke Greater Noida ge music concert tawpham amadagi mafam khangdana mangkhibadagi police ta missing complaint report piduna thiba humbagi thabak kana satharingaida criminal conspiracy manba mawongda kanagumba mata khangalamdana amasung imung manungda phauba asiba haksang sinadana September 13 da poloi thoklambagi wathok asige matangda Mother of Hope kauba Africa ge Cameroon ge Human Rights Organization amagi khuthangda Manipur dage Human Rights Defender Nongmaithem Pritina Speaker oiduna United Nations Geneva ge United Nations Human Rights Council UNHRC ge yankhai ga mathoi suba session gi general debate puthokre haukiba September 12 dagi hauraga October 3 phauba Geneva da leiba United Nations Human Rights Council UNHRC ge yankhai ga mathoi suba session gi general debate adu ge item number 9 general debate on racism, racial discrimination, xenophobia and related forms of intolerance. Follow up to an implementation of the Darwan Declaration and Program of ex-members observers da Manipur dagi Human Rights Defender Nongmaithem Priti na haukiba October 3 da video conferencing ki khuthang da UN da Manipuri macha Pravis chanam gi misi asi puthoki bane Human Rights Defender Nongmaithem Priti masamak UN Geneva ge asigumba yankhai mathoi suba session gi general debate aduda chatuna saruk yagada bane adubu visa gi problem leibadage masamak na hakthengna Geneva da chatuna general debate aduda saruk yaba phangkhide adubu video conferencing gi kuthang da Pravis chanam misi asigi matang da UN da pukhatkhe Human Rights Defender Nongmaithem Priti na UN da thamkiba wapham da Pravis chanam ase Mainland India ga saksu manadaba Northeast macha ma oina ningthina care lobidaba masung section dabagi mahagasi sikhiba oigane UP gi Greater Noida da leiba Knowledge Park Police Station da matam chana imung manungi maike dagi missing report tauke tungda district adu gi Superintendent of Police SP yauna police station kaya da missing report piduna masung Pravis chanam gi photo piduna imung manungna akan ba mawng da thiba humbagi thabak chatharagasu thiba phangkhidai Tungda September 13 da Pravis ke asibak sang imung manung da sinaba phauba tawdana lona poloi thoklamba se Mainland India na Northeast ke Mongoloid Purub ke saksu manadaba singda chathaba racial discrimination ki thawong ni haiba wapham marik chumna thamkhe Geneva da leiba UNHRC na Pravis sanam misi asigi matang da ningthina attention lobiraga Bharat Sarkar da pau phawiduna asigumba Northeast masa singda chathaba racial discrimination ki thawong ase Lebanaba masung thingbinaba honabi waibo wapham Priti Nongmaithem na puthokhe Bharat Sarkar na anti-racial law ama pass tawduna asigumba racial discrimination ki thawong sing khudak ta Lebanaba UNHRC na Bharat Sarkar da pau phaunabi waina Priti Nongmaithem na phongdokhe Pravis chanam misi ase Central Bureau of Investigation CBI da case sinaduna leidabane CBI gi maikai dagi hojik phawbode court charge sheet langkhalakpadi leitre haukiba June tha da statement laukibadage court langkhalakpa leitre panba yabadi mamangda Manipur gi Chief Minister N Birena Pravis chanam misi gi matangda akanba mijeng changduna Manipur Police ki ADGP ama UP da thaduna yengsin khibaga loinana CBI da case asi sinaduna achumba langla langjil ama puthongna bahona ribane Santi thamlaba matungda afaspa lauthokane awang nongpok India da BJP na lusingba government asina Santi thamlaba matung khakta da Armed Forces Special Power Act afaspa lauthokani haina ngarang Union Home Minister Amit Shah na haikhre awang nongpok lamdam da BJP gi khwaidagi chawba office oiraba square feet 550 yana pak chawna sandokpa
modern amenity pumnamak laigadaba Guwahatida Atal Bihari Bajpayee Vavan kauba nauna saba BJP gi office adugi sangabada tilliba miyamda Amit Shah na wangangkhe awang nongpoki mafam kharada disturb area ni laukthokpa mafam singda armed force singda public order ngaktuna thamnaba santi piba ek ama oiriba apaspa adu handak home affairs ministry na atopa tha taruk amaga sangdokhe October amada thokpa order amada Nagaland amasung Arunachal Pradesh ki akaknaba mafam kharada apaspa gi matam sangdokhe adumoy namak ek adu February 19 2022 da Assam da amasung December ama 2021 da Manipur da tha taruk sangdokhe ek adu matam sangdokhiba matung home minister gi khongchat ase reason asida lakpa mahaki ahanba khongchat nei BJP lusingba Shah amasung national president JP Nadana makoina hing ama khaki lakpa oiraba phawbada thakai khudingi awang nongpoke state khudingda chaliba sina PM Modi na lusingba government na awang nongpokpu chawkhat anaba khaliba du utli haina mahakna haikhe drug kg lising amaga chatret kunga mapan dispose tawkhre lupa crore mapan lak marfuga mathoirom gi brown sugar WY tablet fare lukhosai jau drug case higher court appeal chan na bahona re themthing Imphal West ki lamdeng da leiba Siza Kaman Biomedical Waste Treatment Facility da athing batham khraba narcotics and drugs ke polam kilogram lising amaga chatret kunga mapan gram chatruka hompugani thoi dispose tawkhre lukhosai jauge mayumda gi fakiba drug sing dispose tawba sida yaude narcotic drug and psychotropic substance NDNPS special court na lukhosai jau case ki matang da piba judgment sing na higher court amada appeal chan na bahona ri haina paumi sing na hangba wahang amagi paukhum da IGP Zone 1 themthing na phongdokhrei Guwahati da drug trafficking and national security meeting pangthongling manungda yamlaba drug sing adu dispose tawduna mangan khibane ngasi mangan khraba drug sing adu haukiba chahi kharadagi Manipur gi tongan ba mafam sing dagi phagalakhibane awang nongpok ta phagat khiba drug sing mangan bagi thausil manung channa ngarang Manipur da su drug sing ase dispose tawkhibane Guwahati da pangthokpa drug trafficking and national security gi mifam da CM Biren saruk yakhre PM na drug free India ohena na bawarep laure Amit Shah Prime Minister Narendra Modi gi liching makha da drug free India ma ohena na bagi pandam da ngarang Union Home Minister Amit Shah na siar lawduna Guwahati da drug trafficking and national security gi mifam pangthokre mifam adu da Chief Minister N Biren yauna North East ki Chief Minister sing amasung police ki DG sing su saruk yakhe lamdam asida fertility rate hantarakpa sina population imbalance tholakpa yabage akiba lei health minister state asigi fertility rate hantarakli basi khana ningai oide masina maram oiraga lamdam asigi oina lakadori bachahi kunthra ro masida population imbalance oirakpa yari basi munna khana ba chumgani haina health minister Ranjan phongdokhrei numit nini sathagadaba Association of Surgeons of India Manipur chapter Esimanikon 2022 ge Silver Jubilee Conference asigi organizing committee na sinduna RIMS ki Jubilee Hall da hogdokhrei loina na thauram aduge sobinar suphongkhe thauram adugi athoiba mithunglen oiduna Medical, Health and Family Welfare Publicity and Information Minister Dr. Sapam Ranjan na mathaki wafam asi phongdokhibane aroi bada tabi riba pumnamakpu thagachari